ꯃꯊꯧ ꯌꯥꯡꯒꯦꯜꯕ ꯑꯃꯁꯨꯡ ꯑꯇꯥꯏ ꯏꯔꯥꯠ ꯊꯧꯔꯝꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯄꯥꯔꯠ 2 ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯇꯥꯏꯄꯪꯒꯤ ꯑꯣꯏꯕ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯃꯊꯧ ꯌꯥꯡꯒꯦꯜꯕ ꯑꯃꯁꯨꯡ ꯑꯇꯥꯏ ꯏꯔꯥꯠꯀꯤ ꯊꯧꯔꯝ ꯈꯣꯡꯆꯠ ꯁꯤꯟꯂꯝ ꯁꯤꯟꯊꯥꯒꯤ ꯑꯣꯏꯕ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯈꯪꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯇꯥꯡꯀꯛ ꯀꯌꯥ ꯈꯪꯃꯤꯟꯅꯁꯤ꯫ ꯇꯥꯏꯄꯪꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯀꯤ ꯑꯣꯏꯕ ꯂꯤꯛꯂꯝ ꯑꯔꯨꯕ ꯀꯌꯥꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯃꯥꯏꯆꯧ ꯇꯔꯦꯠꯅ ꯊꯝꯕꯤꯔꯝꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯂꯨꯔꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯇꯥꯏꯄꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯃꯁꯨꯡ ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯅ ꯎꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯏꯄꯪꯒꯤ ꯑꯔꯣꯏꯕ ꯈꯣꯡꯕꯝꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤ꯫ ꯃꯌꯥꯝ ꯈꯔ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯗ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯃꯩꯇꯩ ꯏꯅꯥꯠ ꯂꯤꯛꯂꯝ ꯁꯤꯟꯂꯝ ꯁꯤꯟꯊꯥ ꯀꯌꯥꯕꯨ ꯌꯣꯛꯈꯠ ꯁꯟꯗꯣꯛꯄꯗ ꯀꯪꯂꯩꯆꯥ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯃꯔꯥ ꯋꯥꯏꯈ꯭ꯔꯕ ꯇꯥꯏꯄꯪ ꯆꯦꯡꯖꯦꯜ ꯂꯣꯝꯕ ꯑꯔꯣꯏꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯄꯂꯦꯝꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯜꯕꯨ ꯅꯆꯥꯅ ꯍꯟꯅ ꯍꯟꯅ ꯁꯣꯟꯖꯕ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯃꯕꯤ ꯅꯍꯥꯛꯀꯤ ꯑꯃꯨꯛ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟꯕꯨ ꯁꯤꯡꯕ ꯁꯛꯄꯤꯌꯨꯀꯣ꯫ ꯑꯗꯨꯒ ꯏꯄꯥ ꯈꯣꯌꯨꯝ ꯁꯤꯗꯕ ꯃꯥꯕꯨ ꯇꯥꯟꯐꯪꯖꯒꯦ꯫ ꯄꯥꯛꯂꯕ ꯏꯄꯥꯛ ꯆꯥꯡꯖꯧ ꯂꯥꯝꯕ ꯐꯪꯗ꯭ꯔꯕ ꯏꯈꯩ ꯆꯥꯡꯗꯣꯜꯕꯨ ꯋꯥꯀꯩ ꯍꯤꯔꯦꯜ ꯑꯣꯏꯕꯤꯗꯨꯅ ꯇꯔꯪ ꯏꯄꯥꯛ ꯆꯥꯡꯗꯣꯟꯁꯨ ꯂꯥꯟꯕꯤꯌꯣ꯫ ꯑꯁꯨꯝ ꯍꯥꯏꯅ ꯁꯣꯜꯂꯒ ꯊꯕꯥꯛ ꯉꯥꯟꯐꯝꯗ ꯂꯩꯕ ꯊꯥꯡꯖꯤꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯊꯥꯡꯖꯤꯡꯅ ꯍꯪꯂꯛꯏ, ꯄꯥꯔꯤ ꯏꯃꯣꯝꯁꯥ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯄꯣꯠꯁꯤ ꯄꯣꯠꯂꯣꯏꯔꯛꯄꯅꯣ? ꯃꯤꯍꯨꯜ ꯄꯨꯝꯅꯃꯛꯅ, ꯍꯦ ꯄꯟꯊꯧ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯑꯔꯤꯕꯅ ꯂꯣꯏꯅ ꯊꯨꯝꯖꯤꯜꯂꯛꯂꯦ, ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯗ ꯊꯥꯡꯖꯤꯡꯅ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯥꯔꯝ ꯋꯥꯡꯅ ꯌꯦꯡꯈꯤꯕꯗ ꯏꯈꯩ ꯅꯤꯡꯊꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯂꯥꯏꯖ ꯏꯔꯦꯜ ꯄꯨꯡꯅ ꯏꯍꯧꯔꯛꯄ ꯎꯕꯗ ꯊꯥꯡꯖꯤꯡꯅ ꯍꯥꯏꯔꯛꯏ, ꯄꯥꯔꯤ ꯏꯃꯣꯝꯁꯥ ꯌꯥꯔꯔꯣꯏꯌꯦ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯔꯔꯣꯏ꯫ ꯄꯂꯦꯝ ꯅꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯄꯟꯊꯧ ꯁꯤꯗꯕꯒꯤ ꯂꯝꯕꯤꯕꯨ ꯇꯥꯛꯂꯝꯂꯒꯦ ꯂꯥꯎ꯫ ꯃꯔꯣꯡꯈꯣꯡ ꯀꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯒ ꯄꯟꯈꯩ ꯑꯃ ꯑꯣꯏꯈꯔꯦ꯫ ꯂꯝꯒꯤ ꯂꯥꯟꯅ ꯄꯨꯡ ꯂꯝꯍꯥꯟ ꯄꯨꯡ ꯇꯤꯡ ꯌꯥꯡꯒꯤ ꯂꯦꯡꯅ ꯈꯟꯅ ꯇꯤꯡꯈꯝ ꯈꯧꯅꯥꯎꯒꯤ ꯊꯪꯅꯕ ꯃꯊꯛ ꯇꯥꯏꯄꯪꯒꯤ ꯏꯈꯧ ꯂꯥꯡꯐꯝ ꯉꯧꯅ ꯍꯥꯏꯅ ꯈꯥꯡꯐꯝ ꯉꯧ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯀꯧꯕ꯭ꯔꯨ ꯁꯟ ꯃꯔꯨꯝ ꯁꯥꯕ ꯑꯁꯤꯗ ꯀꯥꯔꯒ ꯂꯥꯟꯊꯣꯛꯑꯣ꯫ ꯑꯗꯨꯒ ꯈꯝꯆꯤꯡꯀꯣꯟ ꯅꯨꯡꯁꯤꯠꯀꯤ ꯆꯠꯅꯂꯝ ꯁꯅꯖꯤꯡ ꯃꯇꯣꯟꯗ ꯐꯥꯎꯕ ꯁꯨꯔꯨꯡ ꯑꯅꯤ ꯂꯩꯕꯅꯦ꯫ ꯃꯅꯝ ꯅꯝꯕ ꯈꯩꯕꯤꯛꯄꯨ ꯄꯨꯝꯅꯝ ꯅꯝꯃꯤ ꯍꯥꯏꯕꯒꯤ ꯅꯝꯄꯨꯟ ꯀꯧꯕꯅꯦ꯫ ꯇꯥꯏꯄꯪꯒꯤꯗꯤ ꯅꯝꯄꯨꯜꯅꯦ, ꯈꯝꯅꯨꯡꯒꯤꯗꯤ ꯇꯨꯔꯦꯜꯅꯦ꯫ ꯈꯥ ꯈꯣꯡ ꯂꯥꯏ ꯈꯣꯡ ꯃꯔꯣꯡ ꯈꯣꯡ ꯑꯍꯨꯝꯃꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯜꯂꯗꯨꯅ ꯄꯨꯜꯂꯤ꯫ ꯄꯤꯁꯨꯝꯅ ꯂꯥꯡꯂꯧ ꯑꯣꯏꯅ ꯀꯣꯜꯂꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯋꯥꯀꯣꯡꯅꯩ ꯀꯣꯡꯕ ꯍꯥꯏꯅꯁꯨ ꯀꯧꯋꯦ꯫ ꯃꯃꯩ ꯑꯅꯤ ꯂꯣꯡꯉꯤ ꯍꯥꯏꯕꯒꯤ ꯃꯩꯔꯣꯝꯕꯤ ꯍꯥꯏꯅꯁꯨ ꯀꯧꯋꯦ꯫ ꯈꯥ ꯈꯣꯡꯒꯤ ꯂꯥꯏꯖ ꯏꯁꯤꯡꯅ ꯇꯥꯏꯄꯪ ꯍꯛꯆꯥꯡ ꯑꯆꯪꯕꯕꯨ ꯑꯍꯥꯝꯕ ꯑꯣꯏꯈꯤꯌꯦ
ꯍꯥꯏꯕꯒꯤ ꯈꯣꯡꯍꯥꯝ ꯄꯥꯠ ꯀꯧꯋꯦ ꯀꯔꯤ ꯃꯔꯝꯗꯒꯤ ꯈꯣꯡꯍꯥꯝ ꯄꯥꯠ ꯀꯧꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯍꯥꯟꯕ ꯈꯣꯡꯒꯤ ꯏꯁꯤꯡꯅ ꯄꯥꯈꯠꯂꯛꯇꯨꯅ ꯑꯆꯪꯕ ꯇꯥꯏꯄꯪ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯣꯏꯕꯕꯨ ꯍꯥꯝꯈꯤꯌꯦ ꯍꯥꯏꯕꯒꯤ ꯈꯣꯡꯍꯥꯝ ꯄꯥꯠ ꯀꯧꯋꯦ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯅ ꯏꯔꯨ ꯃꯩꯇꯥꯗꯨꯅ ꯐꯤꯁꯨ ꯐꯤꯖꯥꯝꯂꯒ ꯅꯨꯡ ꯄꯥꯜ ꯑꯅꯤꯃꯛꯇ ꯆꯪꯅ ꯊꯣꯛꯅ ꯂꯩꯔꯤꯕ ꯍꯨꯌꯦꯜ ꯍꯨꯝꯂꯦꯜ ꯍꯥꯝꯂꯦꯜ ꯑꯣꯏꯗꯨꯅ ꯅꯨꯡ ꯄꯥꯜ ꯑꯅꯤꯃꯛꯇ ꯆꯪꯅ ꯊꯣꯛꯅ ꯐꯥꯎꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡ ꯈꯥ ꯈꯣꯡ ꯂꯥꯏ ꯈꯣꯡ ꯑꯅꯤꯗ ꯃꯔꯣꯡ ꯃꯀꯥ ꯑꯣꯏꯅ ꯂꯦꯡꯊꯣꯛꯈꯤꯕ ꯃꯔꯣꯡ ꯈꯣꯡ ꯀꯧꯕꯗ ꯅꯨꯡꯁꯤꯠꯅ ꯈꯜꯂꯒꯦ ꯇꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯠꯀꯤ ꯅꯝꯁꯥꯅ ꯅꯝꯗꯨꯅ ꯇꯥꯏꯄꯪ ꯍꯛꯆꯥꯡꯕꯨ ꯁꯥꯔꯦꯜ ꯆꯟꯈꯤꯕ ꯑꯗꯨꯕꯨ ꯅꯝꯁꯥ ꯄꯥꯛꯅꯩ ꯊꯤꯟꯕ ꯀꯧꯋꯦ ꯑꯁꯨꯝꯅ ꯅꯝꯁꯥ ꯄꯥꯛꯂꯩ ꯊꯤꯜꯂꯒ ꯅꯨꯡꯁꯤꯠꯅ ꯁꯤꯊꯤꯜꯍꯜꯂꯒ ꯄꯣꯟꯕꯤ ꯂꯥꯡꯅ ꯀꯣꯟꯕ ꯂꯝ ꯂꯥꯡꯀꯣꯟ ꯆꯤꯡꯁꯥ ꯅꯨꯡꯁꯤꯊꯦꯜ ꯈꯣꯡꯍꯥꯝꯐꯝ ꯑꯁꯤ ꯊꯦꯠꯅꯐꯝ ꯃꯀꯣꯏ ꯅꯨꯡꯉꯣꯟ ꯆꯤꯡꯆꯦꯡꯗ ꯅꯨꯔꯥ ꯆꯥꯃꯅ ꯍꯥꯜꯂꯒ ꯄꯥꯈꯪ ꯆꯥꯃ ꯉꯥꯏꯅꯕ ꯅꯛꯅ ꯈꯥꯡꯕ ꯅꯛꯈꯥꯡ ꯐꯝꯗ ꯐꯨꯔꯦꯞ ꯂꯩꯃ ꯂꯨꯖꯥꯎꯕꯤ ꯅꯥꯛꯊ ꯂꯩꯃ ꯄꯥꯎꯗꯣꯏꯕꯤꯅ ꯈꯝꯅꯨꯡ ꯊꯣꯡꯕꯨ ꯊꯣꯡ ꯍꯥꯡꯅ ꯇꯥꯏꯄꯪ ꯂꯠꯅ ꯊꯣꯡꯕꯨ ꯊꯣꯡ ꯊꯤꯡꯕꯤ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯋꯣꯟꯕꯤ ꯇꯥꯏꯄꯪ ꯄꯂꯦꯝ ꯁꯥꯕꯤꯕꯨ ꯂꯩꯕꯅꯦ ꯐꯨꯔꯦꯞ ꯂꯥꯏꯖ ꯂꯤꯡꯕꯤꯕꯨ ꯂꯩꯕꯅꯦ ꯇꯥꯏꯄꯪ ꯏꯈꯧ ꯂꯥꯡꯂꯒ ꯑꯋꯥ ꯑꯅꯥ ꯀꯣꯛꯂꯒ ꯂꯥꯏꯁꯪ ꯊꯣꯡꯂꯦꯜ ꯍꯥꯡꯕꯤꯒꯅꯤ ꯑꯗꯨꯒ ꯇꯥꯏꯄꯪ ꯃꯄꯨ ꯁꯤꯗꯕ ꯂꯩꯔꯝꯒꯅꯤ ꯄꯂꯦꯝ ꯅꯃꯥ ꯁꯤꯗꯕꯤ ꯂꯩꯔꯝꯒꯅꯤ ꯈꯣꯌꯨꯝ ꯑꯅꯤꯅ ꯂꯥꯏ ꯅꯣꯡꯒꯥꯈꯤꯕꯗ ꯍꯩꯅ ꯊꯧꯒꯜ ꯂꯣꯏꯌꯤꯜ ꯈꯝꯃꯤꯜ ꯑꯣꯏꯖꯗꯨꯅ ꯃꯄꯨꯒꯤ ꯃꯉꯥꯜꯗ ꯇꯤꯟꯖꯒꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯑꯣ ꯍꯥꯏꯅ ꯊꯥꯡꯖꯤꯡꯅ ꯄꯨꯗꯨꯅ ꯀꯥꯔꯛꯂꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯇꯥꯡꯀꯛꯇꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯛꯀꯦ ꯍꯥꯞꯀꯠꯆꯔꯛꯀꯦ ꯑꯁꯤꯒꯨꯝꯕ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯊꯪꯗꯁꯨ ꯑꯁꯨꯝꯃꯛ ꯊꯥꯡꯒꯠꯆꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯧꯅꯥ ꯍꯥꯞꯀꯠꯄꯤꯌꯨ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ